Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk laubirasi Moura Hingchabira taramari suba tangkak. Asumna ahingi lairimbi imamagi silam sintha loiraduna ningaidana tungkhul tankre kaujing haro kayagi khonjel tana nin khonglamba ahinga dusu tapna tapna loishinkiduna karau ipai bungo mahaksu chingkhai phidu phulakle magi mathau amuk lakleduna amamba kayabu ngalhanduna mathau tawba horakle bobo ngantana hogatleduna imung manung loisilaba matungda duk thangmai thari duk thangmai thaba loiraba matungda cha amuk loli lonba loiraga magi saruk hairaga mayambagi suthamdi bobo cha thakna chak insang thongnaba insang susemdi leimasu ngarang bobo na hairakpagi matung inna masada pakhatna imungi thabaka amatta loisilamdana mapamna thuna lai leima bobo bu kauduna imungda changsilai ije ai chakhumda leiye nayamba ke dore habani bunga ngarang yu thaga lai hausi hogatriba hogatri mana kaigino ngarang yu thaga lai de natai maga kari haina bazano che akupa marol dikhangdi wari fazana sanaba yadabanina nangdi thabak chaloidra hoi che chalui second Saturday ni oh karen sang thongdoriba khangri dei che san sumi kap thoglai makok tisu ngarang yu thaklubagi chikli tauri sum hiplambadagi fukhawgatuna bathroom da changki masa fresh oithoklaba matung chakhum da changsilai leima famlaga leiramba duda che kai lerage yuksida nanguna bala ibani che kai dorage mau hoida nangarang chalubra san machina hanglakwa wahang aduda ngahak wakhal khallaga lei ngarangi thaudok tu ningsinglai leimasu sana kumlaktaba aduda amuk hanglai chatlubra haibani minangbo hoi che chalui aduga malaktrina karige che hayuni ngarang aina chatluba matamda aibu thina cheiraga talai leimasu ngakna ha karige san ngarangi thaudok to amata chithadana machi leimada tamlei bobo sutari leimadi wari singa do tarubada ngakpa amadi sauningbaga loina punkhre is imai pema kayada ngamlibe imungnone karinone moine khoida tawrisibo ahal laman pande haiduna makoine khoida strini ne angang soinaw moina adumna tawba yabrane khangni ma ije amta tapthabiko masida kari tapthabano ije aikoina sawba yakiroi magi mong yengkhise aduga tapna tawsi aikoina kashulandana lanba tagani je leima sauningba ikaiba ni punkidana mittagi pi taraga kapladuna sandoina tainarei nang sunu pathok mandi thabak kama tawbada mina na takta wa ngangan ba hunabro aina na hana chatlu haidro noina duk yamna lam heli bisi karigino leikidraba ima baba anibu mawfamdagi chingthoknaba siliba karigino aikhoi sibu ahal laman pandre haiduna tawningbada tawba yabo inu hanba yabro san sulaw khalai ije aisu thabak sangdabadagi chattaba natro aibu noi mayamna haiba kari indrage noina haiba yaragata lakpa natro san ga machiga launarakpa aduda bobo machigi manakta changsilaktuna ije tamo tokluba mina taraga karini haidorige atomba ngasidi ai pukning yamna nukshi mina lakjabase ichedi leifam chafam khangdene ima baba do leijaramladi thokliba thodokse thoklamdabasu yaiko ije se toknomi phare aina baidusu hairamdabani ai hora laki wari gyantana sananaba aduga nangna nupi macha amagi damakta yuga thaktana tawbado ai kya pamde ko migi mamangda aibu wanga hanganu ai chalukigi leima thawai nungaitana mapidu taithoktuna thoglai aduga mama mapagi kada muklakladuna phamenduda famthaduna yamna nungaitana tumina kapli karigi sukaptani maupabu asuk lakjana chaiba ngangba tawraklabada karamba thamoina nungaina pengani baba ima
Nakhoi ani leizaramlabadi मीना उशितन तौरीबा मयाम असे तौरमलोइदबनिको युमगी मौ लाक्लेना हराउरुबा अदुबु मिमांग फमनबा तादोरे सान सुजाखुमदगी थोकलक्लगा मागी कादा चटके तौबदा मचेना चटलमदना ममा मपागी कादा कपलगा लेरंबा दुदा मासु चेंसिलई मचेगी मनाक्ता ए इचे कइनु तौरीदुबो अदुमना तौनु नुंगाइति इमा बाबानसु नुंगाइरोय इचे से तोकलोबा इचे आई मोइदा लानखिदी कनादसु लालक्ट्री आई अचुम्बगी मयोक्ता अरानबना कयम कुइना लेपा ngamgani मागिसु मतम लाखिनी साना लैमबु थेमजिनबिरी लैमसु ngahak leiramlaga hankhre सान मथा साना मागी कादा लाक्लगा फमलगा लैरी बोबोसु सांगी मनाक्ता लाक्लगा तपना तमो कई हाइगे ngarang itaimaga wari sanaringaida makhoi inega mamaga tholakpro thoklaktida makhoi di kari tholaktriba khangdi moi leibadi mali leiramgani moi manungda hana plan toraga leiramgani adugini adu kana launara fawda tholaktribado aisu adumna khalibani babana tholaktragasu imadi tholakpa yabani adu tamo aina khanbada ngarang thokiba thawdoktuna itaimase sida mukhana halakani thazre halaktabane hena fari ngarang mana tawkiba mawang aduna aina mabu phana khalo haiba wakhal sida yadre tamo ai yamna jingle haisini tamo na khangdaba itaimagi mawang yamna lei aina khangba bobo ai loina nataimagi mawang mataw khangine aina tumina leibasida nangna khangdaba malabro angang ni khanduna maraina gyan taraklaga phajarakani haiduna aina leibanine adubu mana sumna taropase aina mabu luna tawrubagi iral taredana phare magi wasi toksi kari taroke habado yengba tabani nangdi office saludra chalo ye tamo ngasidi second saturday ne phare adudi nangsu nathau tawjaruro ai sunga hakta pothagi adu tamo chadi purak lage ai cha thakningre ngihak leiraga oina kaino khra charagi hoi tamo bobo se thokre leimasu mayumda thuna halaktuna mangolda famlaga leiri machindasu murum soli kayada ngamliba nupi machanu yengoba ai khoina di mabu angang ni haidana kayada phana khaluriba aduga madi mahu pubi linna momoiram ledana leimagi mapuroi besu mangolda tholakpada magi nupina mapanda famlaga sauningna machinda murum sonduna leiramba duda e kari tore nangna yuksida pressure cooker dawna nachindo kamlaga leiramisna tamo ai ngasidi khoidu yamna sawgali ho adu boba kari tawrage haiba moine khoise ahal laman pande haiduna yamna ushit thoidaba kari no nangna haidubo aidi koktum ngaurida mamai makok samnadaba ngakta hoi khoigi maunaudo thidoktana thibada hingchabi oino oknare kari no minupi nangna haridubo kanana kari tawrageba ho kanagi uruni ekhoi ibungogi nupido mapamda mama nai haiduna chatkibadagi halaktredana adugi ngarang aina maudo lobiruro mapamda sum leibado phajadi haidana sandu chathalubani adubu thina cheiraga tali ege mabung ama leibaduna mathong marom khangdana khutchu tharaklaba male leimagi mapuroi badisu sauna kari angang moina ekhoi bushitaba yabro aide kuirabari sauningduna lerakpa magi chelakpagi paw haidokpa chatpa numita tawrakliba mawang adudagi sauningba loidribani tamo aisuni nupi thinba chatpada ekhoiga chatminariba miyam adugi mamangda ikaibana loibani macha nupido mayumde hek thunglabaga makhoigi imungi mi amata hek udaba ekhoina chatlagena hairakpado adu phaba hek thoklaktana moiga adum wari sanadana halaklabani tamo ayam sauningida yam pendi khaluraga ekhoina kari kanadagi haina sum tumina leshin besida moi yamna henjela ene horen lairik ta hairaga mama duga wari sanaraga yengi sano kari hairaki yengu kainarese hairagadi kainagadabani hekta moigumba miga sanga tawbada lemoi amukhana nakshina yaba nate nupi na ngamna panba imung maline mapado nupa ama oibagi wangangdine
Somdana Angela mayumda leirabanina hanagumna thabak mana amata sudana nungaina leiri mama tombichasu machana tauribado kaisu chaingangdi adum yai tohalli ngarang thoki bathagdoktuda doliga thajagasu mapamda laktuna imungda makhoi punna wa tanari dolina ngarang duma aikhoi daga laklamnaga yam afaba sadana hairamine dolina haribadu abuina mukhumlai aduda ichesu thina cheraga tankiba yadrababa hoi diwali do khangdabanina adudi tawkhidri numidangda imana hairakpaduda aisu khangbani machan Angela don silaga abuina bima moina ada thina chengangbra tamo aini yamna ngaklidi manaw nupa ma leibado aibo angangni haidana hekta sinaba aina haidi aise angang oizaragasu magi ni matai manatro suti numitana aibu hena ukai takni makhoi gi phirol singda loina puthoklani aduga suhale khutse tatpa makhai washing machine da suhandaba as kadai dagi suhanbano mai yam tingi haidana mapana suhalibani makhoi manaw nupanaga naiga hairadine doctor de hekta pukhini aina nai hairadi hidak chaw hairaga hekta langsilamaga chatkini is kaya da ushituno yengaba masida nate makhoi manaw nupaduna ingonda nattaba miteng yamni yengi aduga machi ani leibadusu lekai da mayum palabanina mapam da toina laktuna aibu kari no yamna hai moina ise kari su khangdaba magumna thaba khuding pana doini aduga mana luhongba numita moina ibu hek lakpaga korfu singado phengalibani nongan badasu ingkraba yuktuda ibu luhongbagi phenghawdaba yamkraba kon singado loina phenghalini wari tamna Angela kapsinarei aboi machanupina kaptanaga tawbadudadi pura thazakre loina chumba singba wani haina khankre Angela na hairapa wahai singdo thazaduna mai hauri saubada tombichasu ingna khangsinadaba saraga hairei nangde adumna tawi kholi haibado nahandagi imada ko khairakpa yadraba phone tawge naina tawraba makhoi laklaga phone da yengle adu adana hekta tawre makhoi na igi chanu pisubu minai dona sinaba yabro khangni dana machedo phone tawrakpadi yengo ina ima moina igi chalse angang ni haidana otpanai bise ayaningdi moina tawribasidi harassment ni ai police ta takani ima aikhoisu moidagi kaisu noptena ai hojima police ta chatlaga case thangaluni ibungo adudi tawganu ima hoina tawganu haraga hekti yabanatene doligi nupadusu adamora nama sibanina apang thawna oina hairei chumi bungo tawgadabani aiga khangnaba police yamna lei aduda chatlaga hainarorsi ai tawge thazagi nupadi Angela na haribado thazaba watli madi moi imung nupi singdugi magun khangbanina kaya thazadri madi wahai amata haidi hairasu kanararoi khangbanina wari oina tasilaga adumak leire magi oiba comment amata pirudri somda sulaimana lirik ta wari singadu tambadagi lirik sumai hauduna chak toklaba matung mapamda makhoi ani laktuna sanda wari hangli sanse dum hairi ije aine yamna ngaklibadi machanupiduna atuk yamna engonda hairi nganglibada mapa mama animaktu amata thoraklaga wahi amata haitabaduni moigi thamoise angakpani adure tamo luhongbadisu paisa mayam lauriduni mana purakliba gari asisu ekhoina pikiba paisa adudagi leiba oirini mayum sakta aduna kamaina gari ulaktorige mabungla ma lei hairibada aduna kaisu leragadi pirakloi mabaina amu yare ibungo toklo hawkre ado sa nang kari khalige ibai ai hauzik moida wayam ta hairaroi adubu moina ibu aranba tahanbase sidi ayar ai stogani moida nongmai gi sumatam lakini ai gi jahi matang siga angang petawa moiga manabada pamdabani ai gi status haiba masu yengdaba yade bai yam pendi de magi mama mitrang haibi khonda phajaraga mabuk chal tinjangbido call taroga mata haigida Lady Tombicha da call tauri Tombicha phone da dum paire e Hello Ibe mo hina khali basibu karino sinida
Iche di akhoi bu kari hoina ubige. Noina igi chanu pise asuk yamna otpi nei biramgani haibase ai di thajadabani. Adubu noigi nawong na tawse kuidringai da khanglakpase yamna phare. Hera iche adumna di hainuda iche gi na chanu pise aikhoina ne maharani gumna ni thamlibase. Angang aduna haiba wa adu ta taraga wa nganganuda. Aikhoi gi naw pasu nachagumna khanbiyo asoibado iche hoina semdokpi yayi. Hoine adunara aigi janupida pothaba sangdaba makai imung manungi thabak phirol araiba makai puthoklaga nusa marakta suale haribase. Mabu kanana phi suange mau amoibagi chak insang thongba kra sibok tawdragadi ma kaidoba lakpano sidi mau amoibagi tawpham thokpa natro mangon dai khoina kayam thabak suhalagi masagi phi phabo loksindana leiramba kayani thengnariba mana chaning haiba maktada leiraga pizaribani inaw nupa tombasina tuminna magi mateng kaya pangbi ising honba phabo yahandribani chak phange thongba haitabadagi bobona thongbiba kongaini. Yari bema wayamna ngangnaragumsi nanaw nupa do kangkhatlaga thamgani bema pharasu phatragasu aigi chadine sanani sana thabak mana amata suhandana thamlaklibani atona tangni haidana. Nangi na chanupida khaliba dumaina aigi nausisine sanadagi henba mani muktane haina khalibani. Yari bema achumaral puthoknabagi matam sudum lakini ngairasine ko. Kaide che iche khoina pamba tawbiro ngaijari khoisu. Masi hainaraga phone adu thamnare ngasaidagi phone do wari sanariba mayam adu tarubada abuidi hena sauba hengalai. Asumna sansu Angela da wahai amata hairakidre Angela su karimta hairakidre. San hoina wahai amata hairakhtaba duda abuidi san hoibu tasengna saukre saubada themba ngamdana doligi nupaga loinana police station da lakli aduga case ama police da register da halle aduga mayumda hankre. Numittu sansu thabak ama chathokluraga halaktuna magi kada pothari numittu san office chattaba numit oi tanjaduda mapandagi mi amana kaurai. Yumsibu mi kana lege somdam da thokpiro. San su mapanda mi kaurakpada taraduna thoglai san police constable ama mapanda lepdaga leiramba duda khara ngakchanai aduga kari san hoigi yumorabo. Mani kari takpigadaba san amta kauthokpirakera magamta unajage tawba. San haribado ai samakni kari tanasige. Ai khangjarudri saubiba yadeko che amta thamjaramge tawba. Kari cheno sibo nupi macha amana somgi mingda case ama thangalakpa adugi lakjabani. Sandi ngakpana lori adubu fatharaga pibiro chedo somda yaragadi station da ngak lengthokpiro. Hoi fani ai lakjage. Police constable adu satkraba matungda sansu imungda changsinduna sofa kada famladuna che adubu hangdoklaga yengli che adu yenglaba matungda sandi ngakpada loikre che adu da hairamliba sing adu parubada che adu da hairibadu karisunate Angela bu sanhoigi imung manungna otpi nei bire haina case torokpagi police na suman tharakpani che adu urubada san masado khangsak saurai. Nakhoina ibu namdana mimang thokanaba silibani ne kaya da phatribi mungno. San sauduna machi ani bu thuna laknaba kaukre lensu pau taraduna makoi thuna san ge miyumda laktuna wari sanari mabaina. Hera siri makhoina ekhoi bu sitabani kari thoena tawja sarino ekhoina nupi machaduda otpadi lairedana michina phaba hanne yengkidabani. Hayengse police na la ohariba sida chatlaga achumba singdo haibana fagani na khaleidi. Leriki nupana mu asuk ngamba nupi sibu karino ba masi pumnamakse leri nangna thon bangaktani. Lerik na mu kaino da tamo na haidubo hoi aina pusilakpani moigi mungdo sumaina tawi khangnamlagadi aisu kaigi pusilaktuino. Nangna adububa kupna hangthidana toramladi pharoidrase. Yarse bai haukradi hauju wafamse police yorbanina aikhoi sungamna bohna batabani. Nupi ni kaina Moura Hingchabira gyan tadre asuk thajana mabu aikhoina luna tawrisiga mana tawthoraklisiga onthokna chana khidridako. Sini je
ꯊꯥꯖꯕ ꯃꯤꯅ ꯍꯦꯟꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯔꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯂꯦꯟ, ꯁꯥꯟ ꯃꯕꯥꯏ ꯑꯅꯤꯗꯨꯒ ꯃꯆꯦꯁꯤꯡꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯤ꯫ ꯁꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄꯗ ꯑꯦꯟꯖꯦꯂꯥ ꯍꯣꯏ ꯑꯕꯣꯏ ꯍꯣꯏꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯑꯣꯁꯤ ꯑꯗꯨꯁꯨ ꯁꯥꯟꯒ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯇꯔ ꯁꯥꯟ, ꯉꯁꯤ ꯅꯉꯣꯟꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯟꯁꯦ ꯅꯪ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ? ꯁꯔ, ꯋꯥꯐꯝꯁꯦ ꯑꯩꯗꯤ ꯉꯛꯅ ꯊꯣꯛꯏ꯫ ꯆꯦ ꯑꯁꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯁꯦ ꯑꯩꯅ ꯇꯧꯔꯤꯁꯤꯡꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯩꯈꯤꯕ, ꯈꯨꯠ ꯊꯥꯈꯤꯕ, ꯐꯨꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯅ ꯅꯣꯡꯃ ꯃꯌꯨꯝ ꯆꯠꯀꯦ ꯍꯥꯏ, ꯑꯩꯁꯨ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯆꯠꯂꯣ ꯍꯥꯏꯈꯤ꯫ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯃꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗ ꯊꯤꯜꯍꯟꯈꯤ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯏꯆꯦ ꯂꯩꯔꯤꯛꯇ ꯑꯦꯟꯖꯦꯂꯥꯒꯤ ꯃꯃꯥꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯍꯟꯈꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯕꯨ ꯂꯧꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯊꯤꯅ ꯆꯩꯔꯒ ꯇꯥꯟꯊꯣꯔꯛꯄꯅꯤ꯫ ꯁꯥꯟꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯣꯁꯤ ꯑꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯤ꯫ ꯑꯣꯁꯤ ꯑꯗꯨꯅ ꯁꯥꯟꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯟ, ꯉꯥꯏꯍꯥꯛꯇꯪ ꯅꯪ ꯃꯄꯥꯟꯗ ꯂꯦꯡꯊꯣꯛꯄꯤꯌꯨ꯫ ꯑꯩ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ꯫ ꯁꯥꯟꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯟꯖꯦꯂꯥ ꯑꯃꯨꯛ ꯀꯧꯁꯤꯜꯂꯗꯨꯅ, ꯏꯕꯦꯝꯃ, ꯑꯩꯉꯣꯟꯗ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯆꯩꯕ꯭ꯔꯥ? ꯀꯔꯤ ꯀꯔꯤ ꯇꯧꯈꯤ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯦꯟꯖꯦꯂꯥꯗꯤ ꯍꯦꯛꯇ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ, ꯁꯔ, ꯑꯩ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯊꯟꯇ ꯍꯨ ꯆꯥꯔꯒ ꯁꯤꯖꯒꯅꯤ꯫ ꯑꯦꯟꯖꯦꯂꯥꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯑꯣꯁꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯦꯟꯖꯦꯂꯥꯕꯨ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯥꯟ ꯀꯧꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯀꯨꯞꯅ ꯁꯥꯟꯅꯔꯤ꯫ ꯁꯥꯟ, ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯊꯣꯛꯄꯅ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛꯇꯁꯨ ꯑꯀꯥꯏꯕ ꯂꯥꯛꯇꯅꯕ ꯀꯦꯁꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯑꯩ ꯁꯤꯜꯂꯒꯦ꯫ ꯁꯔ, ꯃꯥꯅ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒꯦ꯫ ꯑꯩ ꯃꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯣꯏ꯫ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯒꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯥꯅ ꯀꯥꯏꯅꯕ ꯄꯥꯝꯂꯕꯅꯤꯅ ꯑꯩꯁꯨ ꯀꯥꯏꯅꯕꯁꯦ ꯌꯥꯔꯒꯦ꯫ ꯑꯗꯨꯝ ꯁꯔꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯔꯤ꯫ ꯑꯦꯟꯖꯦꯂꯥꯁꯨ ꯁꯥꯏꯟ ꯇꯧꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯒ ꯑꯦꯟꯖꯦꯂꯥꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯌꯥꯅꯔꯤ꯫ ꯀꯦꯁ ꯑꯗꯨꯁꯨ ꯀ꯭ꯂꯣꯖ ꯇꯧꯁꯤꯜꯂꯤ꯫ ꯁꯥꯟꯅ ꯆꯠꯂꯝꯗꯥꯏꯗ ꯑꯦꯟꯖꯦꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯧꯔꯨ ꯂꯥꯎ꯫ ꯑꯩ ꯅꯪꯒꯤ ꯅꯔꯜ ꯃꯅꯥ ꯑꯃꯠꯇ ꯏꯅꯥꯛꯇ ꯊꯝꯕ ꯄꯥꯝꯗꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯟ ꯆꯠꯈ꯭ꯔꯦ꯫ ꯑꯦꯟꯖꯦꯂꯥ ꯍꯣꯏꯁꯨ ꯁꯥꯟꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯔꯒ ꯂꯩꯍꯧꯏ꯫ ꯑꯕꯣꯏꯗꯤ ꯁꯥꯟꯅ ꯈꯨꯗꯛꯇ ꯗꯥꯏꯚꯣꯔꯁ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯦꯁꯁꯤ ꯉꯝꯂꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯥꯖꯒ ꯗꯣꯂꯤꯒꯅ ꯇ꯭ꯔꯛ 3-4 ꯄꯨꯔꯗꯨꯅ ꯑꯎꯟꯄꯣꯠ ꯂꯧꯕ ꯂꯥꯛꯂꯤ꯫ ꯇ꯭ꯔꯛ 3-4 ꯂꯥꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯥꯟ ꯍꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯦꯟꯖꯦꯂꯥꯅ ꯄꯨꯔꯛꯄ ꯄꯣꯠꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯥꯟꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯠꯇ ꯊꯝꯂꯝꯒꯅꯨ ꯍꯥꯏꯅ ꯊꯨꯝ ꯍꯥꯞꯄ ꯀꯦꯟ ꯑꯗꯨꯐꯥꯎ ꯄꯨꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯡꯈꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯂꯤꯟꯗꯨ ꯑꯃꯣꯝ ꯑꯃ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯌꯨꯝ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯍꯧꯔꯤ꯫